ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯁꯦꯝꯕ ꯑꯁꯤ ꯆꯨꯝꯅꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃ ꯈꯤꯟꯕꯒꯤ ꯊꯝꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡꯁꯦ ꯁꯤꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯠꯈꯤꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯥꯍꯟꯈꯤꯕ ꯅꯠꯇꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒ ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯣꯏꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯇ ꯁꯤꯡꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯅꯔꯛꯏꯕ ꯐꯤꯂꯝ ꯑꯁꯤꯗ ꯊꯋꯥꯏ ꯀꯠꯈꯤꯕꯁꯤꯡ ꯊꯋꯥꯏ ꯊꯥꯈꯤꯕꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯆꯥꯔꯣꯜꯁꯨꯕꯁꯤꯡꯅ ꯅꯤꯡꯁꯤꯡꯅ ꯂꯩꯍꯧꯅꯕ ꯃꯗꯨꯒꯤ ꯋꯥꯔꯤ ꯂꯤꯍꯧꯅꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯁꯤꯡ ꯐꯨꯔꯥꯁꯤꯡ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯏꯆꯥꯁꯤꯡꯗ ꯄꯥꯎꯗꯝꯖꯅꯤꯡꯉꯤ ꯉꯁꯤ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯦ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯣꯟꯐ꯭ꯂꯤꯛ ꯅꯠꯇꯦ ꯑꯦꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯅꯠꯇꯦ ꯃꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯊꯧꯔꯥꯡꯗ ꯃꯩꯇꯩꯁꯤꯡ ꯃꯊꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯐꯤꯕꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯈꯨꯟ ꯈꯨꯟꯒꯤ ꯃꯩꯇꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯤꯌꯦꯡ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛ ꯑꯁꯤ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯆꯍꯤ ꯆꯥ ꯀꯌꯥ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯥꯟꯅ ꯆꯤꯟꯅꯅ ꯃꯄꯥꯟ ꯇꯥꯡꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ